Singhat subdivision ki manung chana laiba behyang khulda hongba kaya lak lagani haina Chief Minister Nongthombam Birena thajaba pikhe. Sainik School Imphal gi nifumanga subai annual day celebration pangthokre school asina mahayur singda nationalism ki wakhalon chenhunba ngamle haina Minister Radhi Shamna thagakre. Yelhomi Kanjanaba Tonganba Bill Pass to Haina JCR Pesa Changsalapa Kongjang Saruk Amoina sticker campaign Chathakre. Loktak Patai Thai Bere Sajin Basina Parasigia Koi Badalaiba Miam the Piri Bachai King Matanga Nong Magyoiba workshop Amapang Tokre. Amasung Khanong Pok Asia Galaloniti Kumang Chowsin Nabuhata Manipur Sea Maru Bamakam Ama Oid Haina ICC Exim Summit Uniform Na Haidi. Mayamukurum Zaria Dom Yang Biribas Impact News Ne Bidyarani Tinguzamna Pungja Sifaugi Maru Pausing Yan Pisari. Chief Minister Nongthombam Birena Churachandpur District ki Singhat Subdivision ki manung chanba Jau Purup na Khundaba Behyang Khul ki Miyamda Khul asi tariba lambi asi National Highway oirakadaba natana ahongba kaya laklagani haina thajaba pikre. Jau Purup ki Manipuri singna chahi chamagi mamangda British ka soknakiba lan buning singduna khuladuda United Jau Organization na sinduna pangthokpa Jau Gal Centenary commemoration loisan bagi thoramda sarukyaraduna CM na wafamasi thamkibani thoramadda sarukyabalakiba Chief Minister N Birena khuladu gi chingthak amada laiba Chibupatta Maharaj Chandrakriti Memorial Park Jaugal Memorial Cemetery Complex hangdoki Behyang PHC Staff Quarters Sangaki amasung Behyang Police Station sanabagi urep uyungsu tamki Tungda Behyang Public Ground Pangthokiba Jaugal Centenary Commemoration da athoiba mithunglen oina sarukyakiba Chief Minister N Birena border area amasung manung hanjinba mafam sing chawkhattana Manipur chawkhatle haiba yaroi Churachandpur degi Behyang tariba lambi ase Union Road Transport and Highways Minister Nitin Gadkari da taknaduna National Highway onnaba hairubada olasi haibagi thajaba pirakle National Highway oirabadi Behyang ase second corridor oiragani mafamasida Anisuba Trade Center oihannabagidamak center amasu sanaba thaurang tawre Singhat PHC bu CHC olagani indoor sports complex su sanaba mathang chahi gi budget ta hapna bahonagani haiki thauramadu MLA Robindro MLA Dinko Agriculture Minister V Hankhalen ADC Chandel gi members sing amadi village chief singna sarukyaki Aishu karto gadi na koisu karto ngada ba aina sak sara gadi no sak gada ba aina sak saba no tan saba no mailen saba du punje be aroi that is the philosophy of the newly installed government police station sagadori bise mayam di protection gi damtani fajana corporation pbo border ki area ne na laga masida nung thamamba jaga sisu aikoi memorial park oina tourism sing attract ogu anana ba masima samkat nama tauge Masida Jauvi community children support of protect of you. Sainik School Imphal gi nifumanga subai annual day celebration ngasi pangai da leiba school asigi auditorium da pangthokre. Thoram aduda sarukyakiba Sainik School ex student amasu oiriba Education Minister TH Radhi Shamna Sainik School Imphal na mahai masingi lamda tanatana tongan bahiram kayadasu contribution tawduna nationalism gi wakhalon chelhali haina school asibu thagat pafongdoki. School asigi principal Indian Navy Captain Vinay Tiwari School asigi staff singamadi cadet singna sinduna thauramadu pangthokibani National Defence Academy NDA amasung Indian Naval Academy INA gi examination da mai pakpa ngamba candidate kaya chahi khudingi lepa leitana puthokliba school asigi chahi gi pangthokpa calendar thauramadu da minister na makata na phongdokibada Sainik School Imphal asi hana leirambadagi yamna chawna ahongba leire Pumnabakasi, School Asiga Ojasing amadi staff singi hotna jamanna purakpa ngambani haina thagat pafongdoki.
सैनिक स्कूलना महिरोइसिंगदा हिरम कयादा मखल सुना ताकपी तंबीदुना मी मखल कयागा थेंगनहनबा ngami स्कूल असिना लमदम मसगी चिंगतम अनिगी मरी चेटसनहनबदा नत्तना मिपुम खुदिमक अमत्तोइना पुनसिनबा होटनबदा मरुइबा थौरांगसु लौरी हाइना फोंदोखी लोइनना सैनिक स्कूल इम्फाल असि यामना फबा स्कूल अमा ओइरबसु इंफ्रास्ट्रक्चर अमदी महिरोइसिंगी स्कॉलरशिप न चिंगबदा अवाटपा खरा लैरिबसि अखोई पुन्ना होटनमिनदुना अवाटपसिंग मेनसिनबा होटनबदा पुन्ना थौदांग लौमिनसि हाइना फोंदोखी स्कूल एनुअल सेलिब्रेशन की थौरम अदुगा मरी लेनना स्कूल असिगे साना खोटनबा एक्स्ट्रा करिकुलर अमदी महिगी लमदा मकोक थोंबा ngamkraba mahiroi kayadasu mana piduna pukning thawatki loinana नाट के थौरम यावना तोंगान तोंगान बा मिट की कुम्हई की थौरम क्यासु mahiroi singna khudol tamki I visited twice to the school. We identified the problems of the school regarding infrastructure. There are problems regarding scholarship of students. In spite of these problems, the school has been performing well. I request the team led by Vinay Tiwari, principal of the school, to meet us, with a composite proposal. Now the school is good, but there is always room for improvement. I have a great role to play, and I won't give assurance or promise, but let us meet up regularly. Let us form a small team. What all we can do, because this institution has been doing a great job in nation building. Yelhomi Kanjanaba Tonganba bill passed to Haina JCILPS na changsilak pa khongjang gi saruk amoina sticker campaign chathakre. Campaign asi ngasi JCILPS women wing gi thomi singna nitaiba to take the labor bus parking the lakpa passenger bus singda we demand ILP haina thaba sticker sing theptuna hodokibani. Campaign aduda saruk yakiba JCILPS women wing gi convener S Memchana Matam kayagi mamangdagi Manipur miyam kanjanaba bill pass to haina lauduna laklabasu ngasi fawba pass tawdana leiri. Hayengdagi pangthokadoriba assembly mifamda bill asigi matangda puthokpiyu amadi miyam na yaba bill pass tawpiyu. Karigumba miyamgi apamba asigi mayokta bill asibu namsinduna thamlabadi makhatana makhal makhakyagi khongjing jangsin haiki. Loinana Serasida Lariba, Passenger Service Toriba, Tongan Tonganba, Transport Association Singna, Hayeng Pung Taramatoi Fabugi Manungda, Segarota Laiba, Jesse ILPS Kiloi Sangdagi, Sticker Sing Lobinaba, Mahakna Piltoki. Assembly asida akoi punna yanaba bildu puthokpiraga khannabiyu aduga hojiki mifam sida akoi ILP gi wafam je puthokpiyo haiba wafam dunia akoina thamjaningi si aduna taduna akoi gi sum ILP gi se namjaraga thamba taraga di ihaw adu langna na ba sarkar na sinbiganu haiba wafam dunia akoina thamjaningi si Loktak Patai Thai Verage Sajin Basina Parasiga Koibda Lariba Miam the Piriba Chaitengi Matangda, Nomagyoba workshop among us, Manipur University Anthropology Department of Pangthokre. Center for the Study of Social Exclusion and Inclusive Policy, Manipur University Amadi, Indigenous Perspective Imphal, People's Resources Development Association, Bisnupur, Anina Kutsam Naduna, Anthropology Department ki conference holder Pangthokiba Thoromaduda, Resource Person Kayana, Ithai Verage Loktak Pat Sajin Basina, Maram Oiraga, Piriba, Tongan Tongan Ba Chaithengi Matangda Wafam Kaya Thamki. Workshop aduga mari lainana, Indigenous Perspective ki Executive Director Wangkhairakpam Ramanandana Haikibada, Loktak Patna Lamdam Asigi Miyam the Piriba Kanabasing Adu Karino, Loinana, Pat Asida, Ithai Verage, Sajin Basina Kari Chaitheng Piri Haibagi Matangda, Research Macha Karatoba Lake Krabasu, Kara Manu Hunjinba Research Day Adumak Watuna Lady. Loktak Pat ki Matangda, Kanabada, Pat Asida Tasiliba Turel Amadi Pat Singi Activities Sing, Kanadabayaroi. Barrage asi sadringai mamang amadi matungda parasige oirakli ba filmam amadi manang nakpada lariba miyoi singi sanmitlon da piriba chaitheng asige matangda research tawba haibasi hauziki oina yamna tangai fadaba ama oirakli haina wangkhairakpam ramanandana phungdoki ngasigi thoram aduga mari leinana akino maithemge music video Loktak ngami sai amadi hawbam Pawan Kumar ge International Award winning documentary Fumsang Utki Dam sara matung dasu post dam gi scenario really adugi impact se
kamaina nupada kamaina angangda kamaina ngamida kamaina sokke agriculture kamaina sokke habisi these are areas research macha di tawre adu need of the hour haide because Loktak is so important, so there are research areas that needs to be opened up haibigi main theme dane akhoi ngasi akhoi Loktak ki misulae adagi akhoi Manipur University oja khasu yaure adu tawraga akhoi research area explore tawminna ba haitare maduni akhoi gi main ngasi pandam sibo. Energizing entrepreneurs for international trade haiba hiramda ICC Exim Summit haina mingthonba nongmagi oiba khana nainabagi thorom pangthokre. Thoromasi Joint Director General of Foreign Trade Government of India Indian Chamber of Commerce samadi Exim Bank na punna kutsamnaduna Hotel Classic Grande da pangthokibani. Ngasigi thorom asiga mari lainana ICC Northeast ki Regional Director Ishantor Sobha Pandit na Laibag asiga Southeast Asia da lairiba laibag singa lalolitik khumang chawsinaba hotnabada Manipur asi maruoiba mafam ama oiri haiki. Lalolitik hena chawkhatnabagi matangda ICC na paikatpa initiative singi manungda awang nongpokki oina Tripura Mizoram gi matungda ngasi Imphal da pangthokliba thoramasina ahumlak subani. Southeast Asia ki laibag singi ngamkhaida lairiba Manipur asida mawong maril tana achoba industry cold storage amadi quality laiba hotel sing masing hengat hanba mathau tai haiki. Ngasigi thoramadada Exim Bank Mumbai gi Chief General Manager Sunita Sindwani, Bhavina Healthcare and Hospitality Industries Private Limited ki Managing Director Dr. Dhavali, Caesar Hospitals and Research Institute Private Limited ki Managing Director Dr. K.H. Palin, Commerce and Industries Kameno Manipur ki Director M. Luikam ISU Sarukyaki. The main objective is, as we all know, that Manipur is one of the hotspot location, not only for the nation, it's for the globe, where if we really need to expand to Southeast Asia, we'll have to be through Manipur. And Manipur being it's being very important to develop the state in terms of industries, so that once the trade starts between the Southeast Asian countries, the road business in particular, it's very important that we develop ourselves in terms of infrastructure, having factories, cold storages, adequate amount of hotels, so that we don't end up being a feeder market. Ministry of Textiles Government of India ki scheme ki makhada Manipur Industrial Development Corporation Limited Manitkona implementing agency oiduna nilakuthida inglasing ani taramathoi digi saba horakiba urban hut mongsong pangkhak oiramle. Lamdamasida puthokpa handloom amadi handicrafts ki polam sing utnabagi pandam de sengat kiba hadasigi febam yengsilubada Industry Minister T.S. Biswajitna thamoi sokna nungaitaba phongdokre. Crafts ki polam chana thakna amadi cultural activities singi permanent fair center oigadoriba center asibu lakliba chahi inglising ani taranipan ki March tha fawgi manungda angamba thakna hotnaduna sangaragani haina Minister Biswajitna phongdokhi. Minister na phongdokkibada Lupa crore manga lakh tara gi project asida central government na lupa crore aniga lakh tara puthoklaga lupa crore ahumna implementing agency oriba Manitko na puthokadabani. Hojik fawgi oina Government of India na Manitko da lupa crore amaga lakh kuntra mathoi ga listing kun manga release tawkre. Lemhoriba lakh humdranipan listing humdra manga asidi project asina loisilaba matungda thadarakadabana project asi source of fund thidoktuna thuba matamda loisinaba hotnagani haiki. Puna stall kuntra legadaba center asida roster basis ta numit tara gi oina district khudimaki weaver amadi artisan singi pothok sing fanghan gadauribani. Ngasigi yangsin khongchada duda MITH DC gi chairman S Ranjan Su Sarukyaki. Lambi thongi fivam adu pasha khara changadaba lei aduga lonana hariba project asi losenaba honaba matamda center dagi phangadaba total 78 lakhs lei adubu center government gi guideline amadi khoi wari sanagi bagi matung ina hariba punamaksi loisalaba matungda conclusion report na chingba thare harba matungda khoi 78 lakhs phangadaba ni aduna khoi loisandaba yadabani namasi akhoi gi RIDF tagi lo highway instruction su leramba maramna oraga khoi masi source of the fund thire harkanda honorable chief minister ga taner harga yamnu thunamak loisale harkanda khoi praja mayamda amadi miyamda kanaba pinabagi akhoi honajagani. English ani tarani thoi ke January thada Manipur Police Commando amadi taranipan suba Sikh Regiment ke punbatim mamana thangmaiban senam lekai digi thangjam thoi alias Anil Kumar Singh hatki haibagi thagdok kamari lainana
चथरखिबा केस अमदा ngasi Manipur High Court na laikhidabgi apokpi mamada lupa lakh taret pinaba yathang pikre haina Human Rights Law Network ki cherol amana hairi hariba senfam asi tha manga gi manungda state government amadi union government ta direction pikre hairi Manipur lenga ki tongan ba department ki level singi khutsuman pithok ta na thamliba se athuba matam da pithok piu haina Manipur level union na demand tawrakli ngasi Manipur Press Club ta Paumi Singh unabam da union na sigi chairman Oinam Pradit Kumar na haikibada Finance ki miyoi sing na pithok ta na leiba senfam sing asi sendoi sandok tu na leirabara haibagi chingna ba leire loinana lakadori ba assembly mifam da pending leiba bill sigi matang da khana biduna sinmi singi famham thokpu sing fangan bi na ba hot na biu haiki pending bills mayam liability singsi assembly da puthok biro budget oina pass to biro aduga pithok biro adigi tolo phangdaba tha tara tolo phangdaba trama thoi phangdaba tariat phangdaba ko sisu pithok biro khoi haijari se after all adugi bill payment singdu to biro matung da work program ji phongbiu haiba hujik tawrisina bill singji namjalaga work program ji phong akoi wa na ban tawba ngamdragadi mi hatpa ngamdragadi organization ma lawdre aba akhoi na de du pamjada ba akhoi na jiri pam da akhoi na head office oining mai maram che hoji migrant worker sing che sum la aba sum chang chale hujik chieng por train da uthokuna nung oina puthokre aba aro si karamba economic policy no sin Senjam Chirangi taseng na leijaraba 40 Senjam Kunogi shit number 4 Tehsil Imphal West District ase English singani tara taruki December tara mangada gazette ta phongkre loinana English singamaga chamapan kun taretagi lisingamaga chamapan kunipanda Manipur State Darbar na harau thelgi haiba mafam sing ase Senjam Kuno amade Senjam Chirangi uyoklam oina piramlaba mafam ni haina Land Surveillance Committee Manipur na cherol amada khangalakli hairiba mafam asida haukiba December tara tarukta thokiba khuthoknabagi thaudok adu Nakai Sengdaba land ownership ki order pibadagi thokpani haina CSO amana phongdokiba wafamna state government na thokiba gazette order bu aranba tahale amadi ichum chumjaba Senjam Chirangbu Manipur miyamda lana uhanaba hotnabiri haina mara sirakli Tupul Imphal railway line gi tunnel number 12 ngasi Imphal West district ki manung channa atom khuman haurang kairel da haunabi matungina excavation tawba hokre excavation tawba Haubagi Thoramada NF Railway ki General Manager NK Prasad amadi CAO CON2 NF Railway Anand Prakash Kaloinana NF Railway Imphal Unit ke Executing Engineer Singaloinana Sarukya ki amadi NF Railway ki General Manager na Tupul Imphal Railway Line ki tongan ba work site sing da suchatuna yengsinki Panbayai Tunnel number 13 kilometer taraga tasmik kunipan sangduna Tupul Imphal section railway project ki khwaidigi sangba tunnel oiri amadi masida kilometer 9 ga tasmik ahum sangba escape tunnel su yauri haiba tunnel sida edit tunnel ani amasu yauri amadi haiba tunnel singa International Union of Railways amadi Safety in Railway Tunnels European Railway Agency na chingba international guideline kaya ngak na paikhatpani Northeastern Frontier Railway Semlakpada Tamenglong District ki manung channa leiba Marangching khulgi lamsokpagi fibam thokpa lamgi compensation khunja sing da fangalu haiba wakat kamari leina ngase hingnong yaidegi Marangching khulgi manung da paikhaliba Northeastern Frontier Railways ki thabak thoram punamak thingzilagani haina kulasigi ningthongna phongdokre ngase Manipur Press Club ta Paumi Singh unabam da Marangching khulgi ningthau namrol nung godai meina phongdokhibada Tamenglong gi disina nyom kaina thangkulung gangmai amadi KH Lovejoy kobamioi anida lamgi compensation adu pikibani hiramasi matangda haukiba December 10 da Chief Minister da khangan kibagaloinana Chief Minister na hiramasi matangda meeting changnaba numit 10 gi matam pirakibani adubu numit 10 suraklaba fawba karigoba paukum ama laktabadagi railways ka mari leinaba thabak thoram sing thingzinaba warep lorpani haiki Marangsing da railway track labdagi case loidringa da paisa se Tamenglong DC Armstrong na mana paisa se pithokre ado hanjillo haibse akoina nahan kya ha gra hanjibide aduna handakti akoi se hayeng dagi hauna akoi se ban dorini
ꯑꯩꯈꯣꯏꯒꯤ ꯃꯔꯥꯡꯁꯤꯡꯒꯤ ꯂꯝꯗ ꯔꯦꯜꯋꯦ ꯇꯥꯁ ꯇꯧꯕ ꯃꯈꯩ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯩꯁꯦ ꯊꯕꯛ ꯑꯃꯐꯥꯎ ꯁꯨꯍꯜꯂꯔꯣꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯦꯁꯗꯣ ꯃꯗꯨꯒꯤ ꯄꯩꯁꯥꯗꯣ ꯍꯟꯗ꯭ꯔꯤꯉꯩ ꯐꯥꯎ ꯑꯩꯈꯣꯏꯁꯦ ꯈꯣꯡꯖꯪꯁꯦ ꯆꯪꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ ꯑꯃꯨꯛꯀꯣ UCM ꯑꯃꯗꯤ CCSKꯒꯤ ꯃꯤꯍꯨꯠꯁꯤꯡꯅ आम आदमी पार्टी के चीफ सोइरिबा दिल्ली के चीफ मिनिस्टर अरविंद केजरीवाल को नखिबगी पावमदी मणिपुर अमसुंग मालेंगी तोंगान तोंगान ई पावसिंग पुदुना लाक्चेगे इंपैक्ट न्यूज मीटिंग तातु लेबियो मयामबो अमुका तराम नोकचरी बुलेटिन सिगे मखाताबा पाव म्याम पिजरी फ्रेमवर्क अग्रीमेंट का मरी लेनना मणिपुर की CSO सिंह अमुको UCM अमदी CCSK की मिहुत सिंह ओइबा कांगबु अमना हौखिबा डिसेंबर 13 तगी सेंट्रल लीडर सिंह उनबा हौख्रबा मतुंग ngasi makhatana आम आदमी पार्टी की चीफ सोइरिबा दिल्ली की चीफ मिनिस्टर अरविंद केजरीवाल को उनखरे उनबादुदा हौजिक लैबा फिबम सिंह असि CSO सिंह की माइकैदगी थंबगा लोइनना आपकी माइकैदगी सु मणिपुर मियामना पामलिबा सिमतेंग पांगनी हाइबगी थाजबा पिरकले नेशनल इशू होइबनिना मागिसु करी तौबा याबगे हाइबदु मणिपुर की CSO सिंगी मिहुत सिंगना पिरमलिबा मेमोरेंडम मदु कुपना येंगलगा होटनरगे हाइना मखाताना थाजबा पिरखी इंस्टीट्यूट अमगी लाइफम थोप मचांग मथुम अमदी मशीनरी वाटपगी मायोक्ता डिपार्टमेंट ऑफ क्राफ्ट्समैन ट्रेनिंग की जॉइंट डायरेक्टर की मायोक्ता स्ट्राइक चथगनी तौरंबदु मरी लेनबो अथॉरिटी का वारी सानदुना अवाटप पुमनमक पीरगनी हाइना थाजब पीबदगी हंदोकले हाइना वुमेन्स ITI इम्फाल ताकेल ट्रेनीस ना हाइरी मरमदुना हयेंग तांग कुंदगी नॉर्मल क्लास हौरगनी हाइना मरी लेनब सिंगदा खंगलकली ISSS हाइबा फर्म असिगी मखादा जेनिम्सदा हौखिबा चही लिसिंग अनि तरामरीदगी थबक तौरखिबा अटेंडेंट सिंग जेनिम्सना लौसिनबियु हाइदुना हौखिबा डिसेंबर 5 दगी चथरकपा थबक लेपगी खोंजंग अदु यानबा पुरकपदगी हंदोखरे ngasi प्रेस क्लब ता खोंजंग चंगसिलिबा सिंगी लुचिंगबा सिंगा पाउमी सिंग उनबदा अटेंडेंट ओइबी लारिंग केंगबम ओमिताना फोंदोरकपदा जेनिम्स के मेडिकल सुपरिटेंडेंट अमदी डायरेक्टर याउना हिरमसगी मतंगदा वारी सानरबा मतुंग चीफ मिनिस्टर न CM नसु येंगसिलगनी हाइना थाजबा पिरकपदगी थबक लेपगे खोंजंग असे हंदोखिबनी हयेंगदगी हानगुम मथौ तौबा हौरगनी दोइनना मरी लेनबा सिंगनसु अथुबा मतमदा अटेंडेंट सिंगना डिमांड असे थबक तो ओंथोकपियु हाइना हाइखि अखोई जेनिम्स की फार्म की मखादा अखोई अटेंडेंट ओइना लेजरमबदो जेनिम्स की साइट ओइना लोक्सन बियु हाइदना अखोइना सिट प्रोटेस्ट तौजरमबदो जेनिम्स की अथॉरिटी का यानबदगी यानब खरा लेबदगी अखोई खोंजंगजे हंतोकजरे अदुगा हयेंगदगी हाबदी डेट 20 दगी अखोई इसा इसा की वार्ड लैब इसा की जगह अमुक चंगा थबक तौबा हाइना यानरे अदुगा हौजी अनौब पाइरिब सरकार अमदी जेनिम्स की अथॉरिटी ना मतम कुइनादगी वाजर अबा तोलोब अपिकपदा सुजरिबा अखोइबु नुंगसिबिदुना अथुबा मतमदा लौशन बिनबा अखोई अमुका ना हाइजरी नोमगी ओइबा लेमना लायंगबगी कैंप अमंग असि नारेम थोंग द पांगथोखरे हाइबा कैंप असि लाइसरम खुलिन लेकाई डेवलपमेंट कमिटी अमदी वार्ड नंबर 6 की कॉर्पोरेटर ग कुत्समनदुना पांगथोखिबनी कैंप असिदा फ्री आई चेकअप ब्लड ग्रुपिंग टेस्ट अमदी लेमना हेपेटाइटिस की चेकअप से तौखी सिजाई केयर फाउंडेशन लांगोल अमदी पद्मा डायग्नोस्टिक सेंटर रिम्स रोडना प्रोग्राम सिंग अदु स्पॉन्सर तौखिबनी अमरोमदा विवो हेल्थ केयर उरिपोकनसु मियामदा पैरामेडिकल कोर्स की मतंगदा भाव ताहनबगी थौरम अमसु पांगथोखी सिंगजमई चिंगा मथक्ता लेबा रिलीफ सेंटर फॉर द वेलफेयर ऑफ डिफरेंटली एबल पर्सन्स मणिपुरना इंस्ट्रूमेंटलिस्ट निंगोंबा मुनालदा व्हाइट कैन अनि तेंगबांग पिखरे पनबयाबदी मुनाल प्रेसिडेंशियल अवार्डी अमसुनी महाकना मणिपुरदा आइडियल ब्लाइंड स्कूल लिंखटलंबदा अचौबा थौदांग लौरंबता नतना ऑल इंडिया रेडियो दा सकनारिबा सैसकपा मदी मखल क्यागी इंस्ट्रूमेंटलिस्ट अमा ओइना थबक तौरंबा मियोइनी प्रेसिडेंशियल अवार्डी मुनालना गवर्नमेंट अमदी कनागुंबा अमतना तेंगबांग पिरकपा लैट्री अदुबु रिलीफ सेंटरना महाकुंबा उबगी शक्ति वाटलबा मियोइ कयादा लेमना तेंगबांगबदा हराउबा फोंदोखी
चलिबा चाही असि पोइनु लौरोक था सिदा मणिपुर की तोंगान तोंगान मफम कयादा लौ याइनबगीदमक पैसिंदुना थंबा फौबै मई थादक्तुना मांगहनखिबगी थौदोक सिंबु लोना थिंख्रबा लालहौलोप यूएनएलएफ ना कनबा मोंगदा यानिंगदबा फोंदोरक्ली अमदी मसिदा चेनबसिंग चैराक पिगनी हाइना लोबसिगी पब्लिसिटी डायरेक्टर एम सखेना थोप चेरोल अमदा अकनबा वाफम थमलक्ली लोइनना फौबै मई थारिबा मियोइबा खुनाइगी मायोक्ता लेबा मियोइसिंग असगी मथक्ता लोब असना थबक चथरकपदा मियामना मतेंग पांगबियु हाइना थमलक्ली थौबाल अथोकपम खुनौदा लेबा ओएनडी ब्राइट स्टूडेंट होम की 8 लाख सुबा फाउंडेशन दे अमसुंग चाहीगी मनामथुम यंथोकपगी थोरम ngase स्कूल असगी कॉम्प्लेक्स दा पांगथोखरे थोरम अदुदा खांगाबो असेंबली कॉन्स्टिट्यूएंसी के एमएलए ओ सूरज कुमार खांगाबो जिला परिषद के मेंबर केएच राजमोहन स्टेट एकेडमी ऑफ ट्रेनिंग के डायरेक्टर जनरल ओ नबकिशोर एमयू की प्रोफेसर एमसी अरुण अमसुंग ओएनडी ब्राइट स्टूडेंट होम की फाउंडर ओ प्रेम कुमार सु सरक्याखी थरुंगी सरुक अमोइना अंगांग सिंगी जगो इसै सु पांगथोखी लोइनना चाही की ओइबा मनामथुम सु यंथोखी हेपा नंग तोबांग काही नोमे नत्रगा फादर आई वांट टू बी लाइक यू हाइना मिंगथोनबा थौदोक थादौ कुकी फीचर फिल्म अमंगसी ट्राइबल रिसर्च इंस्टीट्यूट टीआरआई चिमेरोंगदा रिलीज तौखरे एडीजीपी पू पाउ थिंगमांग दाउंगेल ना फिल्म से रिलीज तौखी थौरमदुदा सरुग्याखिबा मियाम मांगदा फिल्म अदु उतखी The film is all about us. A father is a headmaster in a government high school, in a government school, I mean, in a remote area. But he never go and do his duty. He never attended the class, neither see the village. And his son, seeing his father's life, you know, he is actually influenced negatively. And one day he said to his father, Dad, I want to be like you, I want to be like you. That's the name of the movie, Hepanang Tabangkahino Me, without any work. And find me a bank that can give me a loan and leave me alone peacefully. That's all about the movie. And his father came to know that he impacted his son, influenced his son in a negative way. So he changed his life and he went to the village and started the school. And one teacher changed hundreds of lives, and he brings new life to many children in the village. That's the movie, the whole movie. Ngasi kong bamaru apun basengat lup nasinduna kontrat taret lak suba thauram moirang phau phaudang okpagi thak kanglon kong bamaru gi turela phaibida laithau tinthau kaya tawduna pangthokre life amasibu sengat pada mayong yari balubasigi president arambam ningthem jawluwang na haikibada Manipur ya aruba life amsingi manungda kongba marugi life amasisu amani haiba mafam asida tha khudingi nongma panbagi thoram kaidana pangthokli mafam asibu semgat sagat pada maikai kayadagi laigi thoram yawba lakpiramba kayana mateng pangbiduna mabung fana thoram sing pangthok pangambani haina phongdokki Oinam Assembly constituency ki tongan ba mafam singda constituency ki MLA oibata natana Manipur Pollution Control Board amadi Khadi and Village Industries Board ki chairman oriba L Radha Kisorna hakthengnana lairabagi pankhai makhada leiba imung singda chatuna yum sabda sizinana ba GCI sit amadi sale gi mateng pangbagi thorum ama pangthokre MLA Local Area Development Fund gi makhada pangthokiba thorum aduda beneficiary amana Asigumba lairaba praja singi yai fanaba tawriba thabak thoram sing asi asuki matik thagat ba phongdok chei loinana khongangi lamda sanabung amadi thagna bai sing pibina basu mahana media gi thongda appeal tawrakhi Hauzik ngasi nomagi sanabagi pawda Tangkhul Naga France Level Core Football Centenary Lisingani Tara Taret Nasinduna Pangtokpa Chahi Asigi Arang League Championship ki champion Northern Rafa Student Union Ukrul na oikre League Asigi ngarang December Tarani Pandasana kiba final match da Northern Rafa Student Union na Changbaibu goal ani amada maitiba piki Ukrul gi Tangkhul Nagalong ground pangthokiba yamna ningthiraba match da Northern Rafa Student Union na Changbaibu maitiba piduna League Asigi champion oibangam kibani Kumjali Singamaga Chama Pantarama Thoida Manipur ki Tangkhul football legend 11 na France level core mahut sinduna football France ta football sanakiba chahi chamagi puwari dubu ning sinduna Arang League Championship ase hawdokibani
फाइनल मैच से सरुक याखिबा PhD अमदी प्रिंटिंग एंड स्टेशनरी मिनिस्टर लोसी दिखोना तांखुल लेजेंड सिंगना लमदम असगी फुटबॉल मसानगी पुवारीबु प्रमोट तौखिबदबु सिंथाखी मिनिस्टरना तांखुलनगा फ्रांस लेबर कोर फुटबॉल सेंटिनरी की मीटिंग मखादा पांगथोकलिबा अरांग लीग असना उख्रुल डिस्ट्रिक्ट अनौब मायवन अमा पुरकपा ngongani हाइबगी थाजबा फोंदोखी फुटबॉल बु पामजन सानरिबा नहासिंगना मोरल अमद स्पिरिचुअल लाइफ बु हेना पुंगनिंग चंगबियु हाइना मिनिस्टरना अपील तौखी ngasi thawram aduga mari leinana tangkhul naga football history ga mari leinaba larik ama sufongki ukrul gi MLA ukrul ADC gi chairperson tangkhul naga long gi president yauna maika yadong gi yamlaba miyamna ngasi gi thawram adu sargyakhi All India Football Federation की मीटिंग मखादा मणिपुर ने युम्बु ओइदुना ngasi खुमलंपाक मेन स्टेडियम द सानखिबा हीरो आई लीग की सरुकम ओइरिबा अंडर 15 आई लीग चैंपियनशिप ताई जोल FC अमदी FC इम्फाल सिटी अनि माई पाखरे चैंपियनशिप असगी ngasi sana अहानबा सानखिबा लीग मैच अमदा आई जोल FC ना NRL फुटबॉल एकेडमी बु पांजल अहुम सिनो द माइटिबा पीबंगमखि मैच असिदा माई पाखरबा आई जोल FC की सानरोय लालिंग लियाना लालरेम रोता मदी लालराव पुयाना मैच असिगी अहापा निफु तरेट हुमद्रा मदी मरफु तरेट सुबह मिनट सिंह पांजल अमम चंबंगम की चैंपियनशिप असगी ngasi सानखिबा नि सुबह लीग तना FC इम्फाल सिटी के सानरोय मोहम्मद रौफना मैच असगी यांखै निपान अमसुंग मरफु हुमदोय सुबह मिनट सिंह पांजल अनि अदुगा ई संतोष कुमार ना मैच की निफु मंगा सुबह मिनट पांजल अमग चंदुना नेरोका FC संगाफु मु पांजल हुम सिनो द माइटिबा पीखी जथरिबा फुटबॉल चैंपियनशिप असदा FC इम्फाल सिटी NRL फुटबॉल एकेडमी आइडोल FC अमदी नेरोका FC संगाफु न सरक्यारी थासे कुनमाथोइदा सानगदबा फुटबॉल चैंपियनशिप असग मंगा सुबह लीग NRL फुटबॉल एकेडमी अमदी नेरोका FC संगाफुंगा तरुक सुबह लीग तना FC इम्फाल सिटी अमसुंग आइडोल FC अनिना लंबात तौनरगनी DFA Thawbalna kunmapan suba junior boys inter-district football tournament ki mapu oiba ngamkre ngase Khumalampak ben artificial turf ground da sanakhiba football tournament sagi final match aduda DFA Thawbalna DSA Kakching bu panjal manga anida maitiba piba ngamkhi tournament asigi winner oikraba DFA Thawbal gi sanaroi N Bikramna match asigi tarataruk amadi match ki ahapa Maudrani suba minutes in the panjal ani aduga SH Dhanabirna su match ki nifu mathoy amadi marfu suba minutes in the panjal ani chankibaga loinana ke Jurembana su match ki humfu nipan suba minute ta panjal amaga chanki runners up tahoraba DSA Kakching ki panjal ani duna Sadananda amadi Michael ani na chanki All Manipur Football Association की प्रेसिडेंट सनातों बांफागे असिस्टेंट जनरल सेक्रेटरी एल ज्योतिर्मोय रॉय गलोइनना फुटबॉल मसाना की थबक थौरम कयादा मांगजिल थारिबा मियोय क्याना ngasi लोइसिनखिबगी टूर्नामेंट अदुदा सरुक याखि Mari Suba Sector Trophy Lamlai Kendra Village Wise Men's Open 7A Side Football Tournament ta Pukhao FC amadi SWA Sector ani mai pakre hairi Football Tournament asigi ngasi Lamlai Kendra gi manung channel laiba Sector gi sanabungda sanakhiba Mari Suba League ta Pukhao FC gi sanaroi abungna chankhiba match asigi amata ngarba panjaladuna BRYO Sanjan Bambu Panjal amasino da maitiba pikhibaga loinana manga Suba League tana SWA Sector gi sanaroi Sitaljet Vishal amadi Renault na Panjal amamam chanduna YSWC Sabung Khok Pupanjal Ahum Sinoda Maithiba Pibangamki Hayeng Chathariba Football Tournament Sigi Makhataba League Match ani sanaragani haina tournament asiki convener na thadorpa cherol amana khangalakli Kunithoi Suba Y Nilamani Memorial Open Chess Tournament ki ngase Ahum Suba round sanaba loikre Thasigi tara taretagi Singzamai Thongam Lekai top lerek leiba Community Hall the Sanaba Hokiba Chess Tournament asigi Ahum Suba round sanaba loikibada and Shanti Kumar A Binet H Jackie Amadi KH Merana point ahum phanglaga mangjil thadana chatli E Sashikanta A Chakritombi Oning Them T Manikanta KH Sanjay Amasung Modhusudon M na point ani makhai phanglaga matung inari Manipur Chess Association की मीटिंग मखादा सिंगजमई चेस क्लब न सिदुना चथरिबा टूर्नामेंट से सरुक यारिबा सानरोय यांखै तरेट की मनुंगदा नुपी मचा सानरोय अमा यावना रेटेड प्लेयर कुनहुमदोय न सरुक यारी थासी कुनमरी फाउदा चथगदबा टूर्नामेंट सिदा स्विच राउंड तरेट सानदुना टूर्नामेंट असिगी अथोय अहेन तानरी हयेंग चथरिबा चेस टूर्नामेंट असिगी मरी सुपर राउंड सानरगनी
Guwahati da pangthokpa Nifunithoi Suba Junior National Badminton Championship 2017 da Maisnam Mairaba Luwangna under 17 boys single da hanba Junior National Champion title lobangamba sanaroi oire. Assam Badminton Association of Sindhana Badminton Association of India Committee Makhada Championship Assistant Bani. Jahiya Sida Mairabana Bangalore da pangthokpa All India Ranking Badminton Tournament 2017 amadi KK and Trivandrum Kerala under 17 singles ki category singda thangnana champion oiki. Arabida bulletin sigi headlines amuhanami and thamsake. Singhat subdivision gi manung chana laiba Behyang khulda hongba kaya lak lagani haina Chief Minister Nongtomam Birena thajaba pikre. Sainik School Imphal gi nifumanga suba annual day celebration pangthokre school asina mahire singda nationalism gi wakhalon chelhanba ngamle haina Minister Radhe Shyamna thagatkre. Yelhomi Kanjanaba Tonganba bill passed to haina JC ILPS na changsilakpa khongjang gi saruk amoina sticker campaign chatukre. Loktak Patai Thai Beret Sajin Basina, Parasiya Koibada Laiba Miam the Piri but Jai Tengi Matanga, Nong Magyoba workshop Amapang Kukre. Amasung Kano for Asia Galaloniti Kumang Chow Sinabuhan of the Manipur Sea, Marui Bamafamamo, Oi Haina, ICC Extend Summit Kimifamna Haina.